KAKCHING AMASUNG THOUBAL district ki LONNABADA LEIBA CHINGKAKPHAM ki MANUNG CHANNA LOUSHI KHONGJAO da CHING NINGKHAIRAKTUNA PHUNJINKHIBA MAPHAMSING SHENGDOKPAGI THABAK NGARANG HOUKHRE CHING NINGKHAIRIBA MAPHAM ADUDA KAKCHING AMASUNG TEXAM ki tongan club organization amadi TEXAM gram panchayat ki mihutsingna heavy machinery sijinnaduna SHENGDOKPAGI thabak adu chathakhibani Adumoinamak mafam adu yauna changshinanaba lambi leitavana excavator sing changshinbada chauna khudongchadaba mayoknaki Thaurang aduga mari leinana TEXAM gram panchayat ki chairperson L Damentina hai Lausi lokol yauna tongan balofam kayadagi kharung pata ising chenthakinaba khwaidagi maru oiba iram ama oiriba Lausi Khongjao asi Ching Ninghairakpagi thodok aduna maram oiraga Saruk manga thokpagi mari di fomjinduna leikhre Masina maram oiraga district ani asigi ngayok farm amadi lofom kaya ising thumjinduna chauna amang ata thokhale ichaw asina maram oiraga TEXAM da yum kaya su ising thumjinkhre KAKCHING club amadi organization kaya yauna TEXAM gi ningsing loop amadi tuko gi thomi singna kanna hotnarabasu Ching Ninghairakhiba adu yokshin mangamdana leiri nongmanini asida Ching Ninghariba mafum asi sengdokpa ngamhaudrabadi TEXAM sapam irengban sora KAKCHING papal na chingba khul sing kaya ising thumjilakpa yabagi akiba leire maram aduna mari leinaba singna akhanaba meeting changduna athuba matamda Ching Ninghairakpadagi punjinduna leiriba khong asi sengdokpada Mateng Pangbiyu haiki mari leinaba singna kari tawrage yagadagi haibasu aikoi bu khara takpi tambibaga loina na koina aikoi gi knowledge ta leijaba khara da honabada awaba ori mafam se yoba ngamgani ngamoi haibagi langtaknaba mi paiba leire chen thadarakasu gari thadharagasu mai pakpa ngamdaba khara leire maram aduna dipamena akhang ai singna khara miyang changbiraga leiriba praja puna maksing chibu amuktang kanbiba pamjai lau kaya hanjin chikhre ataki sai sida haujisu nga phang kaya loina taukthoktana deri sing pumdana kaya sire aduga haujisu nauna khara hona jaba sisu loina thumjile aduna masi khudongcha daba myam che praja gi yengbiraga Mari lainnya department sing sina su yang senbiu Manipur government masih khara yang senbiu hai na nonuk cher Amaromda ningsing loop TEXAM ki secretary L Priyovardhana hai CHINGKAKPHAM da LOUSHI KHONGJAO PHUNJINKHIBA asina KAKCHING wabagai amadi Wangjing Tentha assembly constituency ki miyam da chauna chaithing phangadoribani maram asina assembly constituency ahum asigi MLA singna su ahen meeting changduna hen awaba mayok na dringaida miyam ki Damak Khanbiraga Kinthakhriba Saruk asi Kotkhat-Hounaba Hotnabada Mateng Pangbiyu haiki Chingkakpi haina khangnariba mafam aduda landslide tawdana khong phunjal ho khong adu mari lurup phunjal hoba hairiba jaga asi Wangjing Tentha kendra KAKCHING kendra amadi wabagai kendra humgi jaga da leiba khong asi phunjanbana maram oiduna KAKCHING amasung TEXAM phaunaba lambi asi su isingna thumjale adu maruina yum kai amadi ringban maya amasu thumjanba haure hojik maruina sakagi miyang sing ningibadi maruina akoigi ising asi yamna thuna siengba natabani ising asina pumaaga praja mayamda ana ayek hena pokadra haibagi mipaina babu leisen